Myanmar dagi lanje laktuna Tengnopal district ta sangjafam lauduna leiriba Myanmar refugee macha singna en satang khulda leiba kunja ama tamtina furambara ki soktuna manang nakpada leiba Assam rifle gi doctor singna laikana khre hairi thaudoga se haukiba yum sakai sanumit ki nungtil pung ahum taba matamda en satang khulda water festival pangthok lingaida Myanmaris macha singadu ningai sangdana rakpada Kamdokpa sanglubada thaudok asi thokibani hairi Myanmaris macha singaduna furambaragi soklaba mioy atugi maming di modasin maring sei kuntra apokpa di kondun maring kawi hairi pawa sina makha taradun hai Myanmar dagi lanje lagliba Myanmar refugee singasi makogi mathau taba biometrics pumnamak laukraba matung en satang maring khulgi miu sing amadi CSO singa wari sanaraba matung makoibu sangjafam piduna lehalakibani lamdam asi law chatpa Leibak ama oidabasu mari leinaba singna Myanmar refugee singasibu logi manungda ningthina ngak senduna thamdabana maram oiraga maning makha tamlakpani ngarang dagi hauraga saywalamagi manungda Myanmar refugee singasi mafam asidagi lauthokinaba mari leinaba singi pungning singsilakle Democracy Chatpa Leibak ama Oina state Asida popular government ama Thamba Haibasi Miyamgi Hakni haina Sagolban Esigi MLA RK Mo na Fongdokre Wafam asi Ministry of Social Justice and Empowerment gi makhada saba JP Women College OVC Girl Hostel Sangaba gi thoramda sarukyaba lakpada Fongdokibani MLA asina makhata na haikibada lamdam asida popular government ama Leiba Haibasi ruling amadi opposition party animak na pamlamgani masi mipung khudingmakki right amani popular government ama amuk halaknaba honaba yaba kana honari handak ikoi koidana governor Ajay Kumar Bala unarubaduda su sanaduna leiriba illegal khulai paiba sing athuba matamda fagatpa national highway singda free movement ohenba singda maitai singi life from the lai khurumba sangbada atingba lehendaba amadi popular government ama halaknaba governor da taksilam ki hairi governor gi maikai dagi su singda leiriba maitai singi life from the lai khurumba sangbada ayet papidana ba free movement lehenba amadi illegal oba khulai sing faganaba su honari haina thajaba pirakki hairi Manipur da tholiba Kanglup ki rang asiga mari leinana toan ba political party amadi Leibak praja miyamna Prime Minister Narendra Modi Manipur da laknaba kayarak hanna hanjin haijaduna lakrabaso ngasi fawa Manipur da lakpa ki wafam amada fongdorpa leitre adubu lakadoriba September thagi tang nipanda yumthang nariba Assam leingak na sinduna pangthokadoriba Bharat Ratna Dr. Bhupen Hazarika Centenary launch tobugi thoramda athoiba mitunglen oina saruk yagadori hairi Assam gi Chief Minister Hemanta Biswa Sarma na Prime Minister Narendra Modi da saruk yabinaba formal oina invitation pi kibani haina pawasina makatari Manipur gi MLA kungatare na Prime Minister Narendra Modi amadi Union Home Minister Amit Shah da Manipur da popular government ama semnaba taksinaba warep laukibaga loinana MLA khara amana mangjauna Delhi da camp tawduna leiri haina Guwahati da base tawba national media ama oriba North East Life na fongdokiba wafa madu aranba pauni haina BJP Manipur gi makok thongba mana fongdokre haina press na fangba pawa mana kangalakle pawa sina makha taraduna hai Manipur da anoba lengak ama semnaba party gi makok thongba singna kaurakpa leitre Delhi da MLA sing camp tawduna leibasu leite haina fongdorakibaga loinana Manipur da ing tappa madi santi hanjilakri fawba Manipur da anoba lengak ama semnaba claim tarakanu haina party gi makok thongba singna kangalakiba lei hairi Nupi oibi kharana social media platform singda kunai asibu senthaba yaba amadi yengbada nungaitaba post kaya thagalagliba asibu wakal taminnanaba amadi lamdam asida leiriba ichechal singi izzat pu kandaba yade haibagi wakalonda mangda thamlaga Facebook gangsin balup kauba look ama semkibaga loinana warep manga amasu laukre hariba warep singadudi mau singna ka henba amadi yengbada nungairoidaba video photo reels thagalakpa yauragadi report piba Yariba makai maitai kunai senthaba yaba video photo reels post thagat pidaba ziri amadi kasard leiriba yumnak sagai olaba iche chal kharana yengbada nungaitaba video photo reels post thagalakliba si tawidaba imung manung puna yengbada nungairoidaba video photo reels share tawrakpada ain gi matinga loinana report tawba
Karigumba Facebook yengsinba lumna khangalakliba wafamsing asi thausadana yengbada nungaitaba video photo amadi reels makha tana thagalaklabadi maduda thorakpa afafatta pumnamak isa isana pujagadabani haina Facebook kanbalup ki publicity secretary na thatrokpa sirol amana khangalakli. Satliba sahi asi loisalakpada Leibak asigi telecom operator oriba Bharti Airtel Reliance Jio madi Vodafone Idea gi tarif amuk hana hengalakpa yana leire hairi paw asina makha taraduna hai Bernstein Money Control Report ki matung inna hariba tarif asi sada tarada ki kun faw ke sangda hengalakpa yai hairi karigumba tarif asina amuk hengalaklabadi haukiba sahi taruk asida tarif hengalakpa marirak subu oigadori 5G technologies pakthok sauthok na babadi 4G gi mapangal kankhat hanna bahona bada yamlaba senfam sing mathau taba maramna telecom operators singi tarif ta ahongba si lakpani haina report adu da palli. Tengnopal district ki manungsan na laiba Kampang Kulen area da Assam rifle na achat awok sing sek tawgi thabak sa tabada saurang na lupa lak taraga marirom oigadaba yamlaba using fagat pangamkre hairi paw asina makha taraduna hai tongan ba truck kun gomdoida che sang yaudana ain gi wangbada puthorakpa using asi fagat kibani hairi pagalaba using adu district forest official da paw piraba matung mari lainaba official sing da khusin na kre haina paw asina makha tari. Public Miyamgi sen kai tum kai tawada senabani haiba aina tingraba lalau lu pripak pro gi active kadarama police na Imphal district manungsan ba kiamgai haibong makong manakta laiba KYPC community hall mayadagi fagat kre hairi police na farba miyoyadu kiamgai mayai lekaidagi Thangzam Henry Maitei sahi kuntraga mathoi Nakalamarom the district asimaki lamlai makha lekaidagi aina tingraba lalau lu KYKL gi active kadarama public Miyamgi sen kai tung kai tawbaga mari lainana police na fagat kre hairi police na farba miyoy atugi maming khaidem danabir maitai sahi kunga manga miyoy asidagi mobile handset amaga loinana Aadhaar card ama recover tawba ngamkhre amadi Imphal West district ki Salam Mamang Laikai Ketuki Lampak thagi aina tingraba lalau lub KCP MFL gi active kadarani police na fagat kre hairi police na farba miyoy ani edo Nambul Poising Makha Laikai ward number 6 thagi Kangabam Rohit Singh sahi kuntra amadi Singmairong Lai Ingkhol thagi Oinam Bobi Maitai sahi kuntra gani pan miyoy ani asidagi mobile handset ahum wallet ama Aadhaar card ama two wheeler gari ani ga loinana seloina lupa lising taret ka sanipan ga tara seize tawba ngamkhre hairi.